Imphal East District ki Lamlai Police Station na konba takhel ngaram lambida ngarang nungthin pung 3 kulom tawa matamda sakhangdaba singna halaga huntoklamba nufa adu marangi matung inna KCP MC na hat poiramle KCP MC na thadorokpa warol amada RK Pithribi Singbu KCP MC Progressive na Sibagi cheirak pibani haina khangalagle cheirak pibagi maram KCP MC dagi chenkraba yeknaba British Indian Army da surrender tawkiba geng khupu amaga manaraga KCP MC Progressive ta spy oina sanglatuna party ki thabak thorom singda yeknabada pau pithoktuna leirambagini mahak ki mathakta interrogation chathaba matamdasu mahak asi drug sabada natana amadi mahak ki mamanaba singa manaduna drug number 4 na singba kaya Khonthang lauraga yombadasu sauna chenarami hari KCP MC ki maikhum uplaga kyangwaida leiba wahangba mathoi Elias thoi amadi bamol lekaidagi munda bamol masama khoi ahum asina thogi mayumda KCP PWG ki demand letter namlaga hojik tholiba maitai amadi kuki anigi irang asigi namada miyamda demand letter thajinbagi thabak kaya su sathram ki hari KCP PWG ki mingda khairakpa selsing aduna dak lauraga thoigi hariba nufa asigi yungi mathakta khanba dambur amagi magnungda number 4 samin nabagi thabak asusu sathai hari RK Pithribi mamangda su state force na dak yonbagi mari leinana Fanama Koitan Tanabada Ketrigaugi ex MLA Amana Kanbiduna Fan Kidagi Matang the Su interrogation to the Fungulanki Lamlong the Labor Medical Pharmacy Ama Mai Tab the Toy Amadi Munda Anina Satakivani Habasu Haiduk Loki Pharmacy Mai Taba other the Fertivi Park Masadi Yorunkide